ngarang naha kya na sangai music festival pangthokpa yaroi haina khongjang sangsilakhrabasu ngarang numidang sangai music festival thindarakre hari Kuki area da athingba kya thamkhre Kuki NP cycle gam kain serol ama thoraktuna Kuki singi section phirep kansin magalununa warol kya thamkhre warol sing adugi translation thamjare serol asida hairiba sim date 27 da cycle NPCSO amadi atai organization singi apunba meeting amada egamayak nanaba leader singna plan khar tawkhre ahanba plan da utonglok station amadi gangpijang station maikai anila tim khaidok naraga chatkadabani ani subda turel mapan laiba villagers singna utonglok station rom da chatkadabani ataina gangpijang station rom da chatkadabani ahum subada villagers punamak ayu anganbagi sak charaga ayuk pung nipan mamangda pungadabani mari subada villagers sing masa masagi darkar laiba chanaba khulai pairakadabani manga subada volunteer sing hondo honjin gi transportation gi thabak village trip sing na tawgani nongmai paidaba singna nauri sei thang purakadabani aduga ngasi tang kumapandana kanagumba amta thabak chatpa yaroi dukan su thong lon gadabani haina Kuki NP cycle gam kaina serol ama thokre senja thumja tawba SP transfer tawbiyo haina thamlakhre Chandel Naga People's Organization CNP on Governor Arjun Kumar Balada Ebe Serol Pisinduna Chandel District Police ki Superintendent of Police SP Dharmendra Kumar asi senja thumja amade administrative ki oiba thabak thoram singda aranba kya tawre haiduna mahako athuba matamda transfer tawbiyo hana taksinkhre serol aduda CNP na SP Dharmendra Kumar asi masagi oijaba thibada police force ki institutional integrity bu marai chaitha hanba ngamba misa abane masida natna mahak extortion lalol etik tawba miyoi singda lone yadaba maoda tax lawba public safety yengdana thabak tawbana singbada su chawna maralai maramaduna SP Dharmendra Kumar ase United Naga Council UNC na boycott tawkhiba laikhre mahaku athuba matamda mafam asidagi transfer tawbiyo haike Assam ki Phurup Tarukta SD status pigane harakpadagi irang horokre Chief Minister Himanta Biswa Sharma ne lusingleba Assam laga ki group of ministers GOM ki report amada Assam da laiba tongan ba Phurup Tarukta SD status pigadabane harakpada Assam laga ki cabinet mifamna ayaba pithokibagi mayokta tribal group singna yaningdaba phongdoktuna protest sathaba hokre Assam laga ki thokselasigi mayokta ihan hana yaningdaba phongdorakpa tribal group singi manungda Bodoland University ki mahiro sing yaure makhoina mahikol asige ahum suba semester gi examination punama cancel tawgadabane hairaduna mahikol asigi main gate ta ngara ayopung ni pandagi hauraduna numijungba phawba khongjang sangsin khe Assam laga ki thauselase mangjil thana sakhot khraba amasung missing su yamba kanglupta scheduled tribes ki status pisinna ba thorang lakpani hairaduna kumja 1996 ta Assam ki tongan ba tribal organization kun taruk na punsenduna semba coordination committee of the tribal organization of Assam CCTOA gi maikai dagisu akan ba khongjang sangsin ba haukrabani Assam laga na lokholak liba thorang asigi manungda state aduda leiba Tai Ahom Sutia Moran Mutek Osras Bongsi amasung T tribes Adibasi Phurup singda ST status P na ba Chief Minister Himanta Biswa Sharma na lusingba cabinet mi phamna warep lawkhibane thorang asigi mayokta boro mahiro singna ihan hana yaningdaba phongdokladuna khongjang sangsin ba hauраkrabasu ngarang Krokazar da Boro Raba Garo amasung atai Phurup ki tribal singna mairagi khongsat amasung satuna makhatana yaningdaba phongdokhe Atopa district ki ming thonjinba yaroi haina JNGB on a phongdorakre raising and accelerating MSME performance RAM scheme gi makhada micro small and medium enterprises MSME amasung udyam registration drive ki awareness program ama thasigi kunga mangada Kaksing district ki 60 laijing da lairiba Khangsim village da pangthokibada mafamadu Tengnokpal district haina iram khibada joint non government voluntary organization JNGB o Kaksing yaning de hairi Kaksing district manung channa lairiba mafam amada atopa district ki maming thonjinba yaroi haina organization asigi president KSS Sarkadira gi serol amana phongdorakle Kaksing subdivision haina lairambadagi kumja 2016 gi December 8 tagi Kaksing district haina on khibadagi district asigi manungda lairiba lamsing laiba yonbana chingba thabak tharong khudimak district sigi manungda lairiba mari lainaba department singda chathaduna laklibane training natraga awareness program ama Kaksing
ꯊꯧꯔꯝꯁꯤꯡ ꯕꯤꯁꯅꯨꯄꯨꯔ ꯊꯧꯕꯥꯜꯒꯤ ꯑꯣꯏꯅ GM Hall City Convention ꯆꯤꯡꯕꯗ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯐꯝꯗꯨꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯏꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯥꯡꯁꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯍꯥꯏꯗ꯭ꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯛꯆꯤꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ ꯏꯪꯂꯤꯁꯀꯤ ꯕ꯭ꯂꯨ ꯕꯦꯟ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯉꯁꯤ 7ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯕ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯑꯃꯒꯤꯗꯃꯛ ꯏꯪꯂꯤꯁꯀꯤ ꯕ꯭ꯂꯨ ꯕꯦꯟ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯁꯥꯒꯤ ꯍꯛ ꯐꯪꯗꯅ ꯂꯩꯔꯤꯉꯩꯗ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯟꯇꯤꯛꯅ ꯊꯣꯛꯄꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯊꯧꯕꯅ ꯊꯝꯂꯛꯈ꯭ꯔꯦ ꯆꯍꯤ 2.5 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯏꯁꯥꯒꯤ ꯏꯌꯨꯝꯗ ꯆꯪꯖꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯍꯛꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ PR ꯂꯩꯉꯥꯛꯅ ꯁꯤꯜꯂꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯟꯇꯤꯛꯅ ꯊꯣꯛꯄꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯑꯃꯨꯗꯣꯟ ꯑꯈꯥꯝ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯂꯣꯞꯅ ꯁꯤꯟꯗꯨꯅ ꯑꯃꯨꯗꯣꯟ ꯑꯈꯥꯝ ꯂꯩꯀꯥꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯁꯥꯔꯪꯗ ꯊꯝꯂꯕ ꯃꯤꯌꯥꯝꯕꯨ ꯇꯨꯔꯤꯁ ꯑꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯪꯕꯒꯤ ꯍꯛꯀ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯑꯣꯟꯅꯕ ꯌꯥꯔꯣꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯕꯤꯐꯣꯔ ꯐꯦꯁꯇꯤꯚꯦꯜ ꯅꯣ ꯄꯤꯁ ꯅꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦल IDPꯁꯤꯡ ꯌꯨꯝꯗ ꯆꯪꯕ ꯌꯥꯍꯜꯂꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ IDPꯁꯤꯡ ꯐꯨꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ ꯏꯁꯥꯒꯤ ꯏꯌꯨꯝꯗ ꯆꯪꯖꯒꯦ ꯍꯥꯏꯕꯗ ꯊꯤꯡꯂꯤꯕ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯟꯖꯒꯦ ꯍꯥꯏꯕꯗ ꯊꯤꯡꯂꯤꯕ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛ ꯄꯤꯗꯕ ꯍꯛꯁꯨ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯨꯄꯥ ꯀꯣꯇꯤ ꯀꯌꯥ ꯀꯥꯏꯊꯔꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯨꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯅꯤ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯠꯅꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯆꯠꯂꯨꯕ ꯇꯥꯔꯒꯗꯤ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯆꯠꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯟꯇꯤꯛꯅ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯄꯪꯂꯩꯗ ꯂꯩꯔꯒꯁꯨ ꯄꯪꯆꯥꯗ ꯆꯥꯔꯒꯁꯨ ꯁꯤꯔꯁꯨ ꯋꯥꯔꯁꯨ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯛꯂꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯏꯁꯥꯒꯤ ꯍꯛ ꯃꯠꯂꯕꯁꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯂꯒ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯃꯤꯌꯥꯝꯅ ꯅꯣꯛꯅꯈꯤꯕ ꯇꯥꯕꯅꯤ ꯃꯤꯅꯥꯏꯗꯧꯅ ꯍꯤꯡꯈꯤꯒꯅꯤ ꯍꯥꯏꯈꯤꯕ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦल ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯗꯨꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤ ꯐꯟ ꯗ꯭राꯏꯚꯀꯤ ꯃꯤꯡꯗ ꯀ꯭ꯂꯕ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯎꯁꯤ ꯁꯤꯟꯖꯜꯂꯛꯄꯗꯒꯤ DGPꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯋꯥꯀꯠꯂꯛꯂꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯑꯌꯥꯡꯄꯜꯂꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯗ ꯐꯟ ꯗ꯭राꯏꯚꯀꯤ ꯃꯤꯡꯗ ꯊꯥ ꯑꯃꯗ ꯍꯥꯎꯁꯤ 5ꯔꯛ ꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯦꯟꯅꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3ꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ DGPꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯉꯔꯥꯡ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯔꯥꯏ ꯆꯤꯉꯥꯕꯝ ꯂꯩꯀꯥꯏꯗꯒꯤ ꯀꯥꯡꯕꯝ ꯁꯩꯇꯖꯤꯠ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯂꯩꯔꯛꯇꯒꯤ ꯈꯥꯏꯗꯦꯝ ꯔꯥꯍꯨꯜ ꯑꯃꯗꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯁꯨꯕꯥꯁꯅ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯊꯥ ꯑꯃꯗ ꯍꯥꯎꯁꯤ 5ꯔꯛ ꯇꯧꯗꯨꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯍꯥꯎꯁꯤ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ DC SP ꯑꯃꯁꯨꯡ OCꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔ ꯐꯥꯎꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇꯕꯗꯒꯤ DGPꯗ ꯋꯥꯀꯠ ꯑꯁꯤ ꯊꯥꯕꯅꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯍꯥꯎꯁꯤ ꯑꯁꯤꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯔꯤꯕ ꯍꯥꯎꯁꯤ ꯑꯁꯤ ꯂꯩꯀꯥꯏꯗ ꯇꯤꯀꯦꯠ ꯑꯃꯠꯇ ꯌꯣꯟꯗꯦ ꯑꯣꯟꯂꯥꯏꯟꯗ ꯌꯣꯜꯂꯒ ꯈꯨꯗꯛꯇ ꯍꯣꯜ ꯑꯃ ꯋꯥꯏꯔꯒ ꯍꯥꯎꯁꯤ ꯑꯁꯤ ꯇꯧꯕꯅꯤ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅ PR ꯃꯅꯨꯡ ꯑꯁꯤꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯒꯦꯝꯕ꯭ꯂꯤꯡꯒꯤ ꯍꯥꯎꯁꯤ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯑꯊꯨꯕꯗ DGPꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯅ DGPꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯊꯨꯕꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ DC ꯅꯟꯗꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯃꯦꯆꯤꯟ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯆꯥꯟꯗꯦꯜꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯍꯦꯟds on ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ DC ꯆꯥꯟꯗꯦꯜꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯊꯨꯕꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯆꯥꯟꯗꯦꯜꯒꯤ DC L ꯅꯟꯗꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯦꯟds on ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯟꯗꯦꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯂꯥꯏꯁ꯭ꯔꯝ ꯅꯟꯗꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯦꯡꯅꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯤ ꯍꯥꯟꯅꯗꯤ ꯐꯤꯖꯤꯀꯦꯜ ꯐꯣꯔꯝ ꯑꯃꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯍꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ
pautang matungina online gi khutang da biometric registration taunanaba khanghalakpadagi foreigner sing masak khangdoktuna ministry gi foreigner identification portal da thagatkani hairi Hong Kong da mai chakpada sikhiba masing chamaga kungani panjaukhre Hong Kong gi etihas da khwaidagi asoba mai chakpagi thodok oina mathol kya gi oiba awang awangba building kya marom mai chakhiba adu da sikhiba mi masing chamaga kungani panjaukhre Hong Kong gi firefighter singna hojik apartment singda sangduna haksang thiba gi thabak chathakre hairi yamna nungai taba thodok thokiba complex adu da building ni pan gi manung da tareti tumna maina sakhe mateng pangbiyo haina call tawrakiba adu bu sangsinbadi ngam Kidaba apartment singda hana thiba hombagi thabak chathari haina Hong Kong Fire Service ki deputy director na haike mai chakpagi thodo adu firefighter listing ama henbana muthatnaba honabada pungkun mari hena sangkhe numinini rom haukraba matung phawba yengbada nuaitaba building singda mai khukaraga lei hairi SSLC exam thagadaba mahiru singda thada lupa chahum pigadawri Assam gi Chief Minister Himanta Biswana ngarang state anga ki oiba anoba scheme ama lauthokladuna mathang sahidagi hauna state asigi high school living certificate SSLC examination gi damak sem sariba mahiru singda mateng pangbo oina Assam langa na thagi lupa chahum pinaba thabak paikhalagani haina phongdorakre wafam asi sem Himanta Biswana matam gi matungina thadrokpa video message amada phongdorakibani mahana hai scheme asigi damak eligible oiba mahiru kudamakta thagi oina Assam langa na lupa chahum gi sel tengwang pigani senpham asi transparency amasung matam chana mahirosing bu sagatpa ngamnabagi damak mahirosing asige bank account sing da transfer tawgani hairi Myanmar junta lanmi gi lanjang kansen khre Kachin state ki township ahum da chawna khuthona khre Myanmar gi Kachin state Myanmar junta lanmi gi lanjang kansilakhiba galoinana state adu da leiriba Waingmo Bamo amasung Pakan township sing da junta lanmi amasung Kachin Independence Army KIA gi marakta ungkhanbagi sangwang khalakhiba galoinana mafam kya da khuthona khre hari khuthona rakhiba adu da misam kya chawna asokpan mayona ki haina sukunja sing amasung resistance ki source na phongdor khre Thasi kunmanga da su junta lanmi amasung mapang oina chatminariba Sani Nationalist Army na Pakan Township ki manung da leiba Kude amasung San Kiwai khunggang sing da namduna sangsenaba honarakhi hairi khul sing asi da Myanmar lanmi amasung SNA na sangsilaknaba honarakhiba sing adu KIA amasung People's Defense Force na thatkiba ga loinana nakalan ki marakta chawna khuthona khiba laiki hairi khunggang sing adu tamna junta amasung SNA gi lanmi yangkhairom sangsilakhiba adu Resistance Force sing gi maikedi gi mikhal gi mangoinana khunggang sing adu khudum chansinabagi thorangdani hainasu khunja amana phongdorakhe amaromda kokang arm group ama oiriba Myanmar National Democratic Alliance Army nasu San state ki Thenai township ki saruk singda leriba miyoi singda sakhang se pi ki baga lunana yumthong singda registration document sing su pi ki hari kumja 2023 ki November 2 dagi Thenai township MNDAA na khudum chansin khibani MNDAA ga mapang ama oiriba Arakan Army amasung Tang National Liberation Army TNLA gi matenga loinana township asi khudum chansenduna lakhibani hairi Gawada Prime Minister Modi na malemda khwaidagi wangba Lord Ram gi foot 77 wangba mitam gi maikhum hangdokre Gawagi si Samarsan Gorkan ji Botham Mutki Zonga Yangkhairak Subat Sahi gi kumon pangthokpaga mari lenana Prime Minister Narendra Modi na mafam adugi kha thangbada leiba Partagali da malem gi khwaidagi wangba Lord Ram gi mitam maikhum hangdokre mafam adu leiriba mot adugi manungsanna laisang sing adu da su Modi na satunu khurumki mot asi India gi khwaidagi leiraba monastic institution singi manungda ama oiribani hairi Handaki Sangai Festival the Manipur Police Housing Corporation Limited Sugyaw Yawhandriba Karigino Hangnarakle Miyam gi lup sing amasung IDP sing na boycott ke akanba khongjang sang selaklabasu mangjawnana lepkhibagi matungina Manipur legakna sendona tha asigi kunma thoidagi chatharakliba tarani thoi suba Manipur Sangai Festival 2025 ki thabak thoram amatada Manipur Police Housing Corporation Limited MPSCL bu inthoktuna thamlambagum saruk yahandriba karigino haiba wafam hangnarakle handaki festival asida miyamna phongna uribadi engaki makhada leba loisang kharana khusamnaduna festival asibu mai pakna pangthoknaba saruk yari haibasini loisang sing asigi manungda trade commerce and industries art and culture tourism na singba loisang sing khusamnana sem sarakpada natana saruk yarak lebani adubu kumja 2022 da pangthokiba taramathoi suba Manipur Sangai Festival gidamak moirang khunau da lupa crore 57.66 rom changna ethnic wak phawba samga sagat kiba cooperation
cooperation asibu handaki festival asida sugyau yauhandriba karigino haina hangnarakle cooperation asina moirang khunawgi puwari oihorogadaba ethnic park asi semgat sagatkhibata natana Manipur gi puwari ga sagonariba kharasu mai park na semgatpa ngamkhibane hairiba thabaksinga adugi manungda kangla gi nongpok thong yauri aduga moirang gi INA complex ta singbasu yauri adubu handaki festival asi mamangda pangthokiba festival singdagi hena park sauna pangthokani haina lengak na phongtokkhrabasu cooperation asida makhal amatagi thodang sinadriba karigino haina hanglakpane adu moinamak lengak ki maikaidagi cooperation asida festival ga mari lenana thabak thoram singi miyeng amata thamlaktabadagi cooperation gi maikaidagi semjin sajiningba kya leirabasu makhut punduna leirakpaga pangkhak oirakpane haire loina hanagi chief secretary oiramba PK singi matamda cooperation asiga mari lenaba thabak singi matangda lokholamba thorang sing adu hojik sumasi lengdana leirakpadagi cooperation asida state lengak ki maikaidagi sinapam thokpa thabak thoram sing ayamba sinaraktabra haibagi wahang su leiramkhe khwaidagi ngaklibadi puwariga sagonarakpa kanglagi nongpok thong phawba mai park na sabada natana sangai festival gi ethnic park phawba ningthijana semgat sagalakiba cooperation asibo hojik pangthokliba Manipur sangai festival da janafam leitaba cooperation ama oina thamlakpasine haina su phongdorakpa yawnare haide hojik leitan pokpida uyok sing kokthoklaga Kuki singna lambi semjilakpa yaningti haiduna ima event singna dharna phamni tawbada masing yamraba central force kya thomjinkhre haide